Hi mayam, ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯅ ꯑꯩ ꯉꯁꯤꯁꯦ ꯏꯄꯥꯝꯗ ꯆꯠꯂꯨꯗꯣꯏꯅꯦꯕꯀꯣ꯫ ꯑꯩ ꯏꯄꯥꯝꯁꯦ ꯖꯤꯔꯤꯗꯅꯦ, ꯑꯗꯣ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯩ ꯏꯄꯥꯝ ꯌꯧꯕꯗ ꯀꯤꯂꯣꯃꯤꯇꯔ 35ꯃꯨꯛꯅꯦꯕꯀꯣ ꯑꯩ ꯏꯄꯥꯝ ꯌꯧꯕꯗ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯂꯝꯕꯤꯗ ꯂꯧꯕ ꯌꯥꯔꯒꯗꯤ ꯑꯩ ꯁꯨꯝ ꯂꯧꯔꯛꯀꯦ, ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯂꯧꯔꯛꯑꯔꯣꯏꯒꯦ꯫ ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯀꯩꯅꯣ ꯌꯧꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯦꯕꯀꯣ꯫ ꯑꯗꯣ ꯅꯣꯡ ꯇꯥꯔꯛꯇꯅ ꯑꯩꯁꯦ ꯔꯦꯟꯀꯣꯠ ꯎꯞꯁꯜꯂꯛꯑꯦ ꯂꯝꯕꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯥꯊꯔꯛꯑꯦ, ꯔꯦꯟꯀꯣꯠꯁꯦ ꯂꯧꯊꯣꯛꯑꯅꯦꯕꯀꯣ꯫ ꯑꯗꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯅ ꯂꯦꯞꯄꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯤꯇꯔ 30ꯃꯨꯛ ꯂꯥꯞꯀꯅꯤꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯎꯠꯂꯛꯀꯦ, ꯌꯦꯡꯉꯨ ꯃꯌꯥꯝ꯫ ꯁꯦ ꯂꯧ ꯂꯤꯡꯕꯗꯤ ꯂꯣꯏꯅꯔꯦ꯫ ꯑꯥꯗ ꯋꯥꯁꯨ ꯍꯧꯋꯤꯀꯣ, ꯑꯁꯤꯒꯤ ꯃꯔꯛꯇ ꯔꯕꯔ ꯕꯒꯥꯟꯁꯨ ꯂꯩꯌꯦ꯫ ꯁꯤꯒ ꯌꯦꯡꯉꯨ, ꯁꯤꯗ ꯍꯧꯔꯤꯕꯁꯦ ꯔꯕꯔ ꯕꯒꯥꯟꯅꯦ꯫ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤ ꯔꯕꯔ ꯕꯒꯥꯟꯅꯦꯕꯀꯣ꯫ ꯔꯕꯔ ꯃꯌꯥꯝ ꯊꯥꯅꯩ ꯑꯩꯈꯣꯏ ꯁꯤꯗꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯤꯗꯒꯤ ꯑꯩ ꯖꯨꯝ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ꯫ ꯁꯤꯗꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝꯅꯦꯕꯀꯣ꯫ ꯑꯗꯣ ꯂꯝꯕꯤꯁꯦ ꯀꯌꯥꯝ ꯐꯠꯇꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ꯫ ꯂꯝꯕꯤꯁꯦ, ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯁꯤꯁꯨ ꯌꯦꯡꯉꯨꯁꯦ, ꯀꯣꯡꯒꯨꯠ ꯉꯥꯛꯇ, ꯅꯣꯡ ꯇꯥꯈꯤꯕꯩ ꯀꯣꯡꯒꯨꯠ ꯉꯥꯛꯇ ꯌꯥꯝ ꯋꯥꯅ ꯊꯧꯔꯒ ꯂꯥꯛꯑꯦꯕꯀꯣ꯫ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯊꯧꯔꯒ ꯂꯥꯛꯑꯦ꯫ ꯁꯤꯁꯦ ꯌꯦꯡꯉꯨ, ꯑꯥꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯅꯦꯕꯀꯣ, ꯑꯥꯗ ꯂꯩꯔꯤꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯍꯥꯏ ꯃꯌꯥꯝ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯡꯁꯦ ꯎꯠꯂꯛꯀꯦꯀꯣ, ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ꯫ ꯑꯩꯅ ꯉꯁꯥꯏ ꯂꯦꯞꯄ ꯃꯐꯝꯗꯣ ꯑꯥꯗꯩ ꯁꯤꯅꯤꯁꯦ, ꯁ꯭ꯋꯥꯏꯁꯤꯒꯅꯤ ꯑꯩꯅ ꯉꯁꯥꯏ ꯂꯦꯞꯄ ꯃꯐꯝꯗꯣ꯫ ꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛ ꯉꯥꯛꯇꯅꯦ, ꯂꯧꯁꯦ ꯂꯣꯏꯅ ꯂꯧ ꯂꯤꯡꯕ ꯂꯣꯏꯅꯔꯦ꯫ ꯂꯧꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯈꯨꯠꯂꯣꯟꯂꯛꯑꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯅꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯔꯕꯔ ꯉꯥꯛꯇꯅꯤ ꯁꯤꯗ ꯊꯥꯅꯔꯤꯁꯦ꯫ ꯁꯦ ꯔꯕꯔꯅꯤꯁꯦ, ꯁꯦ ꯔꯕꯔ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯊꯥꯅꯩꯁꯦ꯫ ꯑꯩ ꯒꯥꯔꯤ ꯑꯁꯤꯗ ꯊꯅꯝꯃꯅꯤ꯫ ꯑꯩ ꯒꯥꯔꯤꯁꯦ ꯂꯩꯔꯦꯀꯣ꯫ ꯑꯁ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯉꯦ ꯂꯝꯕꯤ ꯐꯠꯇꯕ ꯍꯥꯏꯁꯦꯀꯣ꯫ ꯍꯥꯏ ꯃꯌꯥꯝ, ꯌꯨꯝ ꯌꯧꯔꯦ꯫ ꯍꯥꯏ ꯃꯌꯥꯝ, ꯌꯨꯝ ꯌꯧꯔꯦ꯫ ꯀꯧꯔꯣ ꯅꯦꯆꯧ ꯀꯧꯔꯣ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ꯫